chikla oina paina paina numa shoidana kaidum phamda tonglaragani atyashanna shakhak toina chikla oina paina paina numa shoidana kaidum phamda tonglaragani numa shoidana nangi thomauda ayu oina ngalaragani numa shoidana nangi thomauda ayu oina ngalaragani Mamelo, bate sing class ng piro. Lipnaidraga Komchat Shida Yang video mayam kuram jadi hamam promote Montreal Canada tagi Mondi Premier gi magi tagi amukashu koigi live program sida yaubiri ba yang biri ba amadi sarvi yaubiri ba kuna mukashu thagat jadi ngasi Mondi Premier gi ahan ba koigi interview series ki ahan ba kudol ni ngasi gi asida lai ribachi Hanuba from Bangladesh Sylhet aduga asigi Mangunda chatting yung mangdiga Mondi Premier gi matangda interview sige matangda khalitang panjaram ge only 2 seconds Mondi Premier mayam su khangbi du dini 2020 gi Canada do da October gi 20 da November gi 20 da hau kibani aduna matang akoi sum tam tawna akoi sum something ba hore the next some interview series lecture series sum matang akoi mayam ga loina na live program mati audio visual program pressure sum hau chagani. So now welcome to Hanuba in our screen from Bangladesh. Hi Chinke. So thank you for your being here. Ngasi kasi kara koi kano in tawtare kara informal way da mayam sum yeng mo sum wine about kano tawba do ahamba da chahi loram dagi oiba kano gi kai hatare mayam gi awa nungai da saru ya biba amadi kano tawba matang mayam gi sum habirahu akoi gi sida like da comment bibirahu aduga loina na Chinke da chatring ai da New Year su laktore New Year gi wish sum thamjage mayam sum harau nungai na koi awaba andaki chahi sigi awaba si kok na baina sum nijage. So let's go to the Chinke koi sum Hanuba hain haida ro in mar kaina di engon da yam nungai ti kan to wis so don't feel kan to kan gano
ꯑꯍꯥꯟꯕꯗ ꯁꯨꯝ ꯁꯦꯜꯐ ꯏꯟꯇ꯭ꯔꯣ ꯍꯥꯏꯇꯥꯔꯦ ꯑꯩ ꯁꯨꯝ ꯑꯩ ꯑꯣꯏꯅ ꯌꯥꯝꯅ ꯉꯥꯡꯅꯤꯡꯗ꯭ꯔꯦ ꯑꯩ ꯃꯔꯨ ꯑꯣꯏꯅ ꯅꯪꯉꯣꯟꯗ ꯑꯣꯏꯅ ꯇꯥꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯅꯪꯒꯤ ꯍꯧꯔꯛꯄ ꯑꯗꯨꯗꯩꯗꯤ ꯀꯩꯔꯣꯜ ꯂꯩꯀꯥꯏ ꯑꯃꯗꯤ ꯏꯃꯥ ꯄꯥꯕꯨꯡꯒꯤ ꯃꯇꯥꯡꯗ ꯁꯝꯂꯞꯄ ꯈꯖꯤꯛꯇꯪ ꯁꯨꯝ ꯊꯝꯃꯨ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯑꯩ ꯍꯅꯨꯕ ꯑꯍꯥꯟꯕꯗ ꯑꯩ ꯃꯅꯤꯄꯨꯔꯤ ꯃꯤꯔꯣꯜꯕꯨ ꯊꯥꯒꯠꯆꯔꯤ ꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯕꯒꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯋꯥꯔꯤ ꯈꯔ ꯂꯤꯖꯕꯒꯤ ꯏꯁꯩ ꯈꯔ ꯇꯥꯍꯟꯕꯒꯤ ꯑꯗꯨꯒ ꯉꯁꯤꯒꯤ ꯍꯣꯁꯠ ꯑꯣꯏꯕꯤꯔꯤꯕ ꯍꯥꯃꯣꯝ ꯄ꯭ꯔꯃꯣꯗ ꯑꯩꯗꯤ ꯅꯨꯡꯁꯤꯗꯅ ꯀꯀꯥ ꯍꯥꯏꯅ ꯀꯧꯖꯩ ꯀꯀꯥꯕꯨꯁꯨ ꯊꯦꯡꯛꯁ ꯑꯩꯒꯤ ꯁꯦꯜꯐ ꯏꯟꯇ꯭ꯔꯣꯗꯛꯁꯟ ꯍꯥꯏꯔꯗꯤ ꯑꯩ ꯍꯅꯨꯕ ꯃꯤꯡꯊꯣꯟꯗ ꯏꯁꯩ ꯁꯛꯏ ꯑꯩꯒꯤ ꯑꯁꯦꯡꯕ ꯃꯤꯡ ꯍꯥꯏꯔꯗꯤ ꯁꯦꯔꯥꯝ ꯆꯤꯡꯈꯩ ꯑꯩ ꯏꯁꯥꯅ ꯏꯖꯅ ꯏꯁꯩ ꯈꯔ ꯁꯛꯆꯕꯒꯤ ꯍꯣꯠꯅꯖꯔꯤ ꯅꯧꯅ ꯍꯧꯒꯠꯄꯇ ꯉꯥꯏꯔꯤ ꯏꯁꯝ ꯁꯝꯅ ꯍꯥꯏꯕꯗ ꯑꯁꯤꯅꯤ ꯍꯥꯏꯗꯤ ꯑꯗꯩꯗꯤ ꯑꯩ ꯁꯤꯂꯦꯠꯇ ꯄꯣꯛꯄꯅꯤ ꯑꯃꯁꯨꯡ ꯆꯥꯎꯔꯛꯄꯅꯤ ꯑꯁꯤꯅꯤ ꯚꯦꯔꯤ ꯕ꯭रीꯐꯂꯤ ꯍꯥꯏꯔꯕꯗ ओके यारगदी अखोई बाबागी मिंजु अदेदी मागी मिंजु अदेदी करंबा लेकाय अदुसु सुम पनबिरम मयाम खंगबौदे याम ने खंगमनी अखोई बांगस कोना अदुगा तसेंगना सिदे सिदा मपान की व्यूअर्स याम लाव यावबनिना सो अदु नुंगाइगा जान खल्ली बांग्लादेशता आई सिलेटता पोकपनी सिलेटता खुन लेकाय तरानिथोय लेय अदुगा अइना पोकपदे अखोई जुम भरा तौना हाइदी मिटै लकाय दा ओइनादि लेरकपा नते अदुना या पोकलकपसे बिलोपार लामाजारगा नकनबा मफम अमनी बिलोपार हाइना अदुगा लेरिङाइदा पोकलखिबनी अदु हुजि हुजिकति अखोई सापम लेकाय हाइबा लेकायदा लेजै अइगी पाबुंगी मिंग अनंत कुमार सिंह कौरी एके शराम हाइना मा कवि अमा ओइना शेरेंग इ अदुगा अखोगी ममागी ममिंगना चंद्रा देवी कौरी थैंक यू दुगी मतुंगा इसम समना कोगी लाइरिक तमपगी मतंग एजुकेशनल बैकग्राउंड से अदुसु कोने पन कलाइदा लाइक तमप ओनली द सिले नत्रगना बांग्लादेश की कदाइदा नत्रगना करबर सिटी दा अदुसु सुम हेपेट तवरप खासम तंबिरम ओके ए प्राइमरी स्कूल से क्लास 1 2 अशी क्लास अनि से ए जिंदा बाजार सरकारी प्राथमिक विद्यालय प्राइमरी गवर्नमेंट प्राइमरी स्कूल नि अशिगा क्लास 1 and 2 से तमई अदुगी मखादा क्लास 3 कारकपदा सिलेट की यामना लीरब सरकारी पायलट उच्च विद्यालय गवर्नमेंट पायलट हाई स्कूल कौरी अदुगा क्लास 3 दगी एडमिट ओइकी अदुगा की क्लास 3 दगी 10 फावसे पायलट स्कूल तमखी अदुगी मखादा SSCI 2004 दा थाखिबनी SSCI कोई सेकेंडरी स्कूल सर्टिफिकेट क्लास 10 की ओइबा पब्लिक एग्जाम से खोगी मतमददी अशिगी एग्जाम सिना अहानबा पब्लिक एग्जाम ओइरमी हुजिक हुजिकती बांग्लादेश की क्लास 5 and 8 तेना पब्लिक एग्जाम ओइ तो 2004 दे SSC लोशन की मखादा कॉलेज तम बसे ढाका नॉटरडेम कॉलेज हैना अदुगा ए साइंस ग्रुप दा तमक्की HSC हायर सेकेंडरी से क्लास 11 and 12 अदुगी मखादगी सिलेट मुक बैक तोरकी सिलेट शाहजलाल यूनिवर्सिटी ऑफ साइंस एंड टेक्नोलॉजी चमना सास्ट हाइना खंगनबा अदुगा इंग्लिश लिटरेचर दा BA ऑनर्स एंड मास्टर्स कंप्लीट तोरकी एजुकेशनल बैकग्राउंड की मतंगदा छी and then कोई शुम cultural background है तार कहना नहीं सही artist अमा ओइना नत्रगना कहना as a musician as a singer and songwriter अमा ओइरा पदा कोई cultural background है कहता कोई की हर को मफम का लोना ना surrounding environment से हम थोड़ा अदुसु खरीदते मैं आम दत्ता हनिंगी कहना दी बांग्लादेश ता इजु बांग्लादेश ता पुला कोई तारा कोने कोने खंगी जे बांग्लादेश ता कोई मेटे लोन अमा दी मेटे की culture से हिंगी लेडी अदु ओइरा कसु mainstream दा नत्ता बनी ना आइबों कोई की 99% बेंगोली ना बेंगोली culture मत चावरपा so mayamgi oina khadikna samtakna cultural background se magi orientation hai tar cultural orientation ji khadikna and language orientation ni matang si khadikna panbiram as a introduction okay cultural orientation gi matang da hairagadi pabung masamakna kobiyo jarakpa aduga loinana bangladesh dagi khwaidagi ariba haitare organization bangladesh manipuri sahitya sangsad adugi su sabhapati oina thaukubiram music supuri साहित्य संसद नत्तबदसु अते ऑर्गेनाइजेशन की आगसु पाबुं समनै बांग्लादेश उदिची गुम्बा अदगेदि प्रथम दिने सूर्य कौबा असिगुम्बा ऑर्गेनाइजेशन की आगसमना बदुना अदुगी ऑर्गेनाइजेशन सिंगदुगी थौरम मयाम कल्चरल प्रोग्राम की ओइबा रिहर्सल मीटिंग असिगुम्बा से दुम तोइना अखोय जुमदा दुम ओइना पांगथोमी दुना
ꯄꯤꯛꯏꯉꯩꯗꯒꯤꯅ ꯑꯩ ꯏꯁꯩ ꯅꯣꯡꯃꯥꯏꯒꯤ ꯑꯗꯨꯒꯤ ꯑꯦꯟꯚꯥꯏꯔꯟꯃꯦꯟ ꯃꯗꯨꯝ ꯐꯪꯅ ꯂꯥꯛꯈꯤ ꯍꯥꯏꯕ ꯌꯥꯏ ꯑꯗꯨꯒꯩꯁꯨ ꯍꯦꯟꯅ ꯃꯣꯔ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯑꯩ ꯃꯇꯥꯡ ꯑꯃ ꯄꯟꯖꯅꯤꯡꯉꯤ ꯂꯥꯏꯔꯤꯛꯀꯤ ꯃꯇꯥꯡꯗ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯄꯥꯕꯨꯡꯅ ꯄꯥꯕꯒꯤ ꯃꯔꯝꯅ ꯂꯥꯏꯔꯤꯛ ꯈꯔ ꯑꯦꯚꯥꯏꯂꯦꯕꯜ ꯂꯩꯕꯁꯤꯃ ꯑꯩꯅ ꯈꯟꯕꯗ ꯑꯩꯒꯤ ꯒ꯭ꯔꯣꯋꯤꯡ ꯑꯞꯇ ꯑꯩꯒꯤ ꯍꯧꯒꯠꯂꯛꯄꯗ ꯑꯗꯨꯃ ꯆꯥꯎꯔꯕ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯑꯃ ꯑꯣꯏꯒꯦ ꯍꯥꯏꯅ ꯈꯜꯂꯤ ꯑꯩꯅ ꯄꯥꯕꯨꯡꯒꯤ ꯃꯥꯒꯤ ꯊꯕꯛꯀꯤ ꯃꯔꯝꯅ ꯇ꯭ꯔꯥꯟꯁꯐꯔ ꯑꯣꯏꯅ ꯂꯟꯗꯟꯗꯁꯨ ꯂꯩꯔꯛꯈꯤ ꯆꯍꯤ 3 ꯑꯗꯨꯒꯤꯁꯨ ꯂꯥꯏꯔꯤꯛ ꯈꯔꯁꯨ ꯄꯨꯔꯛꯄ ꯌꯥꯎꯈꯤ ꯁꯣ ꯑꯩꯅ ꯄꯤꯛꯏꯉꯩꯗ ꯑꯩꯒꯤ ꯒ꯭ꯔꯣꯋꯤꯡ ꯑꯞ ꯇꯤꯟ ꯑꯣꯔ ꯄ꯭ꯔꯤ ꯇꯤꯟ ꯃꯇꯝꯁꯦ ꯑꯁꯤꯒ एनसाइक्लोपीडियागुम्बा अदुगैदि इवन मेडिकल साइंस किशु वेरी बेसिक प्राइमरी ओइबा लाइरिक खरा इलस्ट्रेशन जाउबा कलरफुल इलस्ट्रेशन जाउबा सिगुम्बा लाइरिक खरा दुम थेंगनरमि सो आई अंगांग ओइ मतमदो दुसिंग द वेरी एक्सक्लूसिव ओइबा फजना पुथोकपा लाइरिक सिंग प्रिंटेड ओइबा इलस्ट्रेशन जाउबा कलरफुल अदुसिंग दो एंगंदा तम एट्रैक्टिव ओइरमि अदु आई पुथोना पारमि सो इवन ह्यूमन एनाटॉमी गुम्बा सिगुम्बी कनोसिंग से very angang oiringaidagina dum kind of very academic way the adumana properly orientation ma oigi hana khalli adu nattaba da shaina ladik paning bai graphic novel hoi comic saria khangnaba tata chaudhuri gumba billu gumba shugumbi series graphic novel khara yam popular mi bangladesh ta india gi kanone shi pran over cartoonist project so pinga ida dugi shai gi fascination gumba ma leira me jam ngaujarami adugum biladik paning ba khoting ba da kari gumba thing ba pirakhide family na dum supportive oigi so ashigi ai khangde kamaina haigani pi gai degina dum ashigi oiba setup ama dum phangna lakhi nai khalli aduna ina khanbada adugi aigi introduction oiba se isei nong mai gi nakanda larik ki nakanda poetry ashigum ba se kind of adugi platform adum pi gai degina phangakhi na khalli yani यारगदी होय अदु याम फबा मसु नुवाइबा प्रिविलेज अमने ना okay loan gi matang da haibada okay loan gi she khoi pabung di biskau da pokpani pabung na student oringai da adu makhada select lakhi bani ai chapchabi year to khangre aduna pabung na ko na khoi select ta leirak pase khoi maru aina mitai lakai lei pasing sha jiga leidana kitang tonganna bengali surroundings ta jum bhara tauna rent tauna adumain tauna leirei adugi maramna khoi more bangladesh ta leirabanina adum naturally bengali loan sigumba da exposure she very natural oina thoi adugi marak ta shu khoina mitai lekai da leirakta banina adugi di ateshu henna bengali kanoda exposed oiba da helami but somehow khoi jum da di pabung na kai dongai shu pabung mama khoi bangla da ngangakte jum da bu leira di khoi miteron na dum ngangi aduna I think adugi kai shu akai ba oi gi dia na khalli jum da di khoi dum miteron che dum ngang ba adugi do habit ta dum lei bani na ina khan ba da pan ba oi gi de rather adugi madam na bengali shu ina khan ba da dum hana hidak pa kind of bengali the more exposed oirak baduna parallelly loan ani makshe aina dum chapchabi manana dum learn to paraina khanjai achi hainingi okay so it's kind of koi fluent hai ta bilingual fluent bilingual Manipuri and koi bengali so it's see advantage ni haina laugadra natragana asmaina mapan damda leiraga shu koi Manipuri hai ta ba meti lon imalon practice tawba natraga chacha tawba asi khara one di top part but from your own nasagi oiba feelings natraga na kadi haini adu su thambiramo wana thokpadi adugi kano di lei ina khanbada aina haisine ai gi personally di ai maram amana bangladesh talai ba khoi gi di e bagi practice di pa ba e ba sigi di leite so adi larik oina parak pa ngang ori ngai di gi adugi di khutong chaba khoi phangde but at least oral wangang bagi sigi di practice madi asina khanbada family gi kanoni family da adugi practice to lei raga di hoy very kanoni tough ni still ina khanbada adu do khitang orasu akthok pangam gani ana khalli adu wat pa the family da shu adu practice to leitraga na adugi do suffering adugi struggle do heli ana khalli ei loan gi matang gi
so ai personally de ai adu do jamna warakhia na haining de adum jumda dum practice ta leirak panina adu hoi khunda lekai da leiba mayam gi comparison da dikhara di watlam gani of course miteron gi keno she control hai gadara command hai gadara but still aina khan bada animak parallelly dum develop oi khana haining Okay, so that's a good point. Do tam mayam su sum nungai ram maning khalli Bangladesh ta lera ga ko ayam bana di sinkhai gi wena di la ko ba hai tar sai gi imam su pa mung miti lo ngang ba da yamna emphasis pi ba de di lebinari ba keno sing no su adu thawat pi ba adu yamna phei adu ga ko mapan da leiba in general hai tar in general oina di khara wa mane na khalli kari gumba of course ahal man kari gumba to nagana ko English yamna yo khatra di Bengali do na hina ki basi so sige matang da sum surrounding Silet ki mayam maruina Silet ki hai tar Silet proper town or town da leiba city da leiba khungang sing da Manipuri leisure su makhoi gari interaction oi bagi khudong cha ba na tragana akoi mafam du gi keno su like kai le kai sing su karam taw ba makhoi di akoi mi telon practice taw bra adu gi matang sum khat thambi dam from that and how ngi de hol ko di le rakoni do so bad and good if there is no kai tar we are not judging them or we are not judging just what do you feel namna kari khan bu du sum kitang di lure wang she ai di representative oina kari gumba khumbadi ai adugi authoritative first di oijaning de but ai dum personal representative your personal observation oina haije observation is observation not judgmental just kind of adu do aina khanbada khoi keno she khara di watli miteron gi sijanaba adugi charcha to base sileti Bangladeshu Bangladesh tab local dialect hai tongan balon chu aina consider to Sileti language che Sileti gi keno sina hel yaina khalli adu achumba shuni adu akhoi mitei lakai dashu akhoi ai pabung na wari lirek padashu hanadi ateshu sigi situation che mayang mamangda mayang hai se non manipuri hai bani mayang mamangda mitei ron ngangba si hangoina rammi aduna mayang friend circle marakta leiraga di akhoi mitei ron ngangba se shana inferiority complex ta bugi base aidi inferiority complex feel do jaba eina ngangi lon she mina nok narak kadara adugi isana isabu adugi value do pi bangam daba masak to khoi khangja daba gi adugi maman da khoi pi bangam jadaba gi maram no oram gane na khalli adugi hangoi bado hujik shu leiri but eina khan badai jamna positive oina ui recently khoi na haron Bangladesh ki mitei Silet ki maru oina adu eina khan bada social media dagi chingba real life tashu mitei ron che amuk nauna with new enthusiasm and hope adugi practice ama ena khan bada haurai ena khanjei so mamangai da or kakana hairi bada in general de chummi adugi akhoi loan che marginalized ama oina leibani na Bengali culture na shuk chauna influence ama leibani na adugi di leiri ni issues myam but ena khan bada hujik ki nauna hogalak liba haron marak tadi adugi iho amala ena khalli ashini any positive notion chiga oina ujei thank you aduni yam thagat ngai ni hujiki ori har ta sing har na harol gi thoda hai ta mayam gi yam na kenoni maruena next generation na rom gi lona ma hingan ba ka sara ma hingan ba hai si hoi halaman hai di mai pa de halaman gi keno su lei adu loina angang sing na ba na harom sing na yokaning ba na ta ko na pa mo kwese there's a good initiative and good motion to koi self introduction or self keno si asida sum losin jara ge aduga asigi matanga ise matanga koi keno tausi koi sum mayam da tahan si dukram ise tahan ning ba tu sum hayo ba pa dugi matanga khali kan ha koi ise sum thatok jara ke thank you okay ai hojik tag ise tahan ga da ise si mamang da ahan ba da shakhi ba ise si matang dam tang sam nai dang haijage ahan ba da shakhi ba se lepnai dra ba ko ise ni ai original ise nei nei shanai jaba compose to jaba ashi wari se matang ate su lak pa jai compose to ba shur oina to ki ba sidi it's very kanani damna ngal lingai dani 2004 da ina compose to gi bani aduga bangla ise oina han bai compose to jagi bani adu ai gi friend ma ki birthday ni and birthday wish ki ise ni but mathang da ina mitei ron na ise I gani ana khalak pa de adugi composition da dum aduga ina mitei ron ki lyrics oina hap ki bani so lyrics tu budi 2009 10 adugi matang da iba oram gani but composition wise adu 2004 da I bani ahan bai ise lep nai derba hujik ki ise sina
चिकोंग लई कौबा ओ चिकोंग लई हाना इसेमा असिसे सिलेट की सापम लेकाइगी नीलमणि सिंह माना मसाना इजबा अमसुंग शूट तौजबा इसेनि चिकोंग लई कौबा इसे मैम तामिनासि Okay, so pada tadi si semester telah ni, so mayam sungai bisi. Isi taba kalau ni Oh, chikung lay, layang wan karadang hanjali. Oh, chikung lay, layang wan karadang hanjali. Pau khung pibinu nokta nokpiu wan karadang hanjali. Hayune nangi nara mandir nungda chanadavi Hayune nangi nara mandir nungda chanadavi arembada manglavi nambu punshishi nangi arembada oh chikung lay layang nambu wan karadang hanjali. Tamthiba nangi tingkhang na thamoy nungda yuradini Tamthiba nangi tingkhang na thamoy nungda yuravini nungshi meichak laglavi nangu nungshigi kadalambara oh chikung lay layang nangu wan karadang hanjali. Pau khung pibinu nokta nokpiu wan karadang hanjali. Thank you
Yangbiliba mayam tabikhe mayam sukhangi sini Hanuba from Bangladesh is a promising haitara yamna nauna nahawaina akoi gimarakta isegi lamda sanghalapani yam nahawa promising oba kainoni tabudi Bangladesh da ibagi koi Manipurda natragana miti longi isegi lamda dikha sangkhon mayam na khangmo dikha watlamba yai but mayam to show in hajari sini is very good. तो चिके मथंगी दा कोई चत्रिंग दा कनो दगी कोई लाइव दगी कमेंट खरा सु लेरे ए असिदे सुम खरा सुम पाजरके it's not so much just 2-3 from you can bisiga NG Bijoya kaisa ma na sum ninjang all the best salam chingkai proud of you YK Shubhojit Singha Thagachari L Biramangol Singho Chingkai ekoi gi tungi ashani go ahead Suresh Meitei, Mayang Lambam, good initiative, Hanuba Maru, and Pramod Yamba Ekpare. So that's all from the audience. I think later Ilona di Pato Pangam Jadre. So thank you, ma'am. Comment to Birak, ma'am. Thank you. Matangi Sida Sida can went over see. Akoi Hojiki, Mayam Jishum say Anita Blina. I say can start high tone, Natragan can Kangambani. So I just come quick another Isagilam the labs as a musician high Gadrakogi say song writer a winner. Kamina Kongarapa, educated as a musician a winner, Natragan as a singer, Kaman Lakiba. According to Kangambadi, saying Iba, educated, film toba, education, edition Karale, or do not want to write and Maruana, Isagilam the lab was it. She can some of the hybrid my arm to stand over there. Okay, aina khanwa da earliest memory ishaigi ai pi ngai da khoi jum da shei cassette hoi adu matam da cassette tape cassette player pitagi oiba aduga cassette ina ningshan ba she hindi shei mai ningshangi chaman chaman o jane man haina adu ai very recently adu shei do Google da YouTube da search turba degi ashi Lakshmikant Pyarelal ko composer magi shei oidammi film song amani so ai earliest memory shei ina adu shei dima nishang bangammi adu makha da ina khitang class kamai hani chahi 8 9 10 years ashi matam shei ina kitanga chawraga shu Bangladesh ke adu matam da rock band ki Bangladesh band music ki golden era mo oidammi adugi aishe cassette leiraga jamna tarammi arc ko rock band ma lei Bangladesh ki ai arc ki fan oijarami ateshu LRB gumba adedi Billings feedback ashigumba band ateshu yam leirami so ai arc ki shei jamna pamjarami Hasana ina singer magi vocal range jamna wang na shei makon pikna so ai pishek pinga the lyrics ke de jam bhaptaram de wahi she kari haina mayek she kari haina adugi artai lowanga mamde khanju khallu de but I think a music she more sound oina a accept tauki song poetry gi oiba lyrics ki she mathang da lakpani but first impression is music she as a sound oina taki so aduga composition wise a r ki she inchina jamna pamami aduna shei mar maha khangdarashu romantic love song sing do a ngangam mi jamna ngang banate law law na sha mi adu mamana shu nokpirami nang khangbara kari shei no shei do adu nang chahi nattana adu mi shei ga shei do aina so ai di lyrics ti bhapta daba but makhon oina ai di composition gi sound to pamje baduna idum chakcha bani so arki shei jam tarammi Michael Jackson gi ishei shu adu matam da jamna cassette leina taki so shing shei gi earliest introduction to music hai tare so aduga mamana vocal ai di shei shakpagi mamang da shu matang maga anjage kitang ashi matang she lakpada ai rhythm gi oiba kenoma intention ama ai di percussion instrument jaha ina tumgi furniture gumba any kind of surface ubaga ai tabla khatpa dumaina pungjeba dumaina beat rhythm she sanarami adu phamung da freeze ki kano da or television gi table any kind of surface da adu bade mamana khalle ai she adu gi percussion teibagi khan kano ma lei gaina agi intention ma lei gaina aduna mamana tabla jiba aibu tamaningi aduna tabla shu leina kharani tamgi Shilpokala Academy silet ki Bangladesh ki government na rantoba
isai jagoi gi kanoni institute academy gumba so aduga manai bu enroll to hongi aduga kharani jairaga ai adu interest to mangi kesu ai jamna pamjana kana to gibana tabaina so tabla percussion instrument ki oiba ma leide vocal su mamana I makhon phei yaina mamana ai bu isai tamaningna enroll to hongi shilpakala academy da aduga disu kharani tang tawraga sarega ma dum tawraga very like structured oiba mong da kana to baduga ai dum pam dana dum continue to ki adugi mamagi penja da ba mo lei ai bu hai nang ai gi adugi institute to gi form she lupa chahum gumba adu changna lei hiba kanoni adunai bu jam hai je ba ina nang jam pam je nang isai she chani ngambani nang nai gi lupa chahum khak mangan bani ana nang na so adu shu ina pinga dum khum gi phare nang gi dai sha thok lang matung da chawraga singbi gani ana chahum so hujik aina amuk nauna torak pashe si mamadi jamna harauri तो अशी मखादा ऐ इसामकना पमजरक पसे मथंग बॉलीवुड की फिल्म सॉन्ग्स में जाम तारकी अदुगा इशै ngang इशै की वाई सिंग द फार न चेम द इथोगा दमान तो ngang मी जामना सोनू निगम की जामना फैन हो जरमी अदुगे मखा 2004 द ऐ एसएससी क्लास 9 10 तम मतम से अशी मतम सिगा ऐ म्यूजिक जामना तारकी बॉलीवुड की ओइबा तारे मखादा इंडियन क्लासिकल तंग इंटरेस्टेड ओइना इंस्ट्रूमेंटल गुम्बा रविशंकर चौरासिया मोगी बाशी अमसुंग सेतारगी देदी तंतूर गुम्बा इंस्ट्रूमेंटल ओइबा इंडियन क्लासिकल दai exposed ओगी अदुगा लोइना वोकल दना मोहम्मद रफी की लाइव परफॉर्मेंस अमगी CDI फंगे की सीनियर फ्रेंड अमहक तगी अदुमा कलेक्ट तोना तारुगो दगे एगी अदुमा टर्निंग पॉइंट अमा आइदी मागी ओइबा चुमना तगे शकपत नतना इम्प्रोवाइज्ड ओइबा लाइव परफॉर्मेंस ओइबा दुना खितंग इम्प्रोवाइज्ड ओइना अदुगी क्लासिकल की ओइबा कोइ हेक शेगी वोकल की ओइबा टेक्निक म्याम खितंग अदुगी कनोशे अशी उबदai jamna impressed hoigi aduna ei shu shakning ba puklaki doi dei shu classical tam gyana vocal Indian classical music shi tam jagya adumaina khanna 2004 gi shiga adu matam chei SSC shu thana loi bani aduga khitang free legi aduga select ki kanoni isai gi oja pandit ramkanai das mangonda chatna isai tam ba hogi so a very short kanoi gi jampuina tam hode tha ani humrom adi makhada Dhaka da college ta chatki adi continue tawkide but itang introduction gumba kana madi oigi oja kana pandit ramkanai das ki makhada so ashima leire adi makhada Dhaka da chalaga di tapna Bangladesh ki baduga music ki scene da ahong bakara laki ornob gumba artist sing thoklaki art cell adi Dhaka da shu adu isai sing da ta ki adi makhada western music ki guitar gumba अशी इंस्ट्रूमेंट से तमना खोंग बादुगी वखन खरा पोकलक्की so aduma leide adu composition gi nakandi la agadi ai wari she khare di shang ka kai continue to kharo okay so okay khara to yani sampai sum hai okay details hydrogen sum mayam station nang har ko kano gi amatang pami kano comment Sam Lorembam man hanga question SD Burman ki influence kumba de leibra intentionally di lekte but dugi dum melodious isai gumba adum hoi pami issue but particularly magi composition influence adugumba di ai shamak di khangde but khangde unconsciously oram basu jai thank you comment to rakbagi so okay nang sai hai composition gi nakan she isai dum tajarak pani but aduga kanoma lai turning point gumba ashi chahi se chapchabe ningchan dare 2003 or 4 gumba ramgani akhoi chiche theater to rami select ta magi senior theater activist amha Dhaka da tatkina rachonat ko ba theater atopa ma mato kiba Rahul Anand magi isai amana natok haidi khoi TV drama she natok hai bangla da TV drama amakta Rahul Anand china acting toba as a singer songwriter ma isai ma shakna Lee kauri natok tu gi mingduna aduga dure thaka mek tu yana isai ma adu isai do shakna TV da adugi trailer gumba utle adu bade kho chiche jam excited oiki Rahul Dani ai khangni ana so ade diwari do isu tare ade di khange ma she masana isai ashi isai ju mana bani bani khange de chiche na chonge na isu excited na chonge aduga jiki natok she jiki TV drama she ashi air oi banumit she telecast oi banumit she ai akhoi gi stereo cassette player ama leirami adu TV television mamang da khillaga record ta hore she
adi makha da isai do repeatedly tare adi adi matam shiga computer da shu play it haina software macha ma clear mi very simple music kano piano ga khong baja ba moi gi oiba template khara rhythm gumba kano leirammi adu tharaga aina mu piano khong baja ba so adu do ai khara sanarammi music to hujikit isai she khong ba adu shu try tawre aduga ai wakhanda hanba aduna mahik oina changiri se je okay doidi isai she mina e sha e ai se compose to jaba se hanagi aina art gumba michael jackson moi singi di they are celebrity gumba I khangde kedungai shmoi urakta bani but ashinu pasi di first hand experience aina khangna banatrasu second hand agi chiche gi through do rasu akhoi gi khangna ba mi very normal mi mana dum tau bani na di wakhandu lai ododi isai iba compose to ba shi possible ni aina aduna di why not me I should try to ba jai adugi wakhanda ina khanda shina turning point ma oi ki so aduna adu matam shiga I should play to ga piano dum sana bagi mo ong dani play it maming da shi dum play aina leire so fun having fun adumaina I dum tune khara dum compose to ga chin 2003 4 gi shiga igi ahanba music composition gi wakhan chila ki aduna bangla da oina ahanba isai khara line khara I ki aduga igi ina pan gi se ngasai ahanba isai ori se igi friendam hak magi birthday ni aina gift ni aina isai ma compose to ki and adu do igi khangna chana ba close friend myam di ta ki moina jamna pamje ki so aduna igi ahanba haidi stingkai se isai I compose to ri adugum bi very closed khangna chana ba marakta kind of recognition gumba adu 2004 gi shiga so aduma leire adu makha dagi adum wari she very ai music she ai dong chu serious oina loki de parallelly dum lei ai te te ngau jaba aduga loina na but ashina focus ai singer oirakini adugumba kana de ai dong chu lei hi de aduna very slow progress hai tare ai dedicated on ai she ta ura ga na kum thaki de banina so adu matang de very early 16 years ago gi wani adu bauna aduga gi dedicated oina oiram magadi more progress hai ga dara any kind of adu oiram gani an khalli but ai di seriously oi da banina dum very slowly dum tauri and guitar lai gi guitar tamba ho gi aduga shuwari lay but I kan bada sangmal lama wari se so very briefly hai bada shimaina ai matang che ai composition gi wakhan che la khe do idum try to here ke chin Okay, so mayam tabi di sini hanuba mayam na sum singkai seram singkai ana sum khang na ba Bangladesh ta gini sidet gini masana isi jaba amasung masana isi sak jaba composer and singer hai tare singkai asida sagi siam lore muna hang ma ka hang I bana hang sina aku singabam ga thengna bagi experience matik ama thambiu just shortly matik adedi matek nate asina khwaidai achoba wari ni aidi aigi ai aduna mathang da haigya na khan bani but ai 2004 one ni lai se makha da ai kitang fast forward to na haige dum very slow progress oire aduga ai 2007 da select back tore college tagi loina university tambagi aduga ai 2008 da koi select ki school friends karaga ai praticho ko ba band makta rock band ni rock fusion hai tare aduga sujawra mi ai back vocal oira mi dotara khongam mi adumaina experimental keyboard chu ane makeshift many instrumental ai khongam mi aduga multi instrumentalist ki wakhan chu ai dotara tam ninghi esraj tam ninghi adi percussion chu dum jaiba hai kahon gumba guitar ukulele adi recorder ko ba fluid gumba many kind of instrument ai dum try tori adi kari gumba kai hagani excellence achieve to ba natra shu basic level lo shu adu gi keno dum lei haba so 2000 adu malai re adi makhada 2011 da ai 2010 gi shigani once ko ba movie ama ai jengi 2010 shiga film making da ngauja ki bani to 2010 shiga once ko na movie ama jengi aduga once ki wari she duo mi ani gi oiba band ama gi wari ni to aduga Glenn Hansard and Marketa E Glova haiba Irish folk musician ani she discover to ki so moi gi she ta ba dai jamna pamjagi de ngaujagi adugi influence da issue duo ma hangjagi ana hanupi hanuba ona 2011 da duo ma form to ki so akhoi shu aiga nupur ka aduga akhoi shu harmony da shak pai shei practice to jarami adi pulap punna tongan ba shu da shakpa but punna ta ba da parallel adugi kana to closed harmony ana so aduma laide but adi project shu continue to gi de adugi so aduman 2011 laide aina ko na
adu matam she da aku chingangbam mabu discover to bashisu very nate most significant kan oigane gi music ki nakandagi hairagadi tehelka presents music project haina music project ma oikiba adugi video ma oina share to rakhe gi imphal gi friend mana adu gi video she moi India gi oiba Delhi gi oiba independent music scene da nauna thoklakpa or establishment moi myam du export to bangam gi YouTube ta upload to ba video myam ni so aduga aku chingang ba mite ma oina ojarak jawjarak pa du shu communal pride ma shu legi khoi mite ma chani aina but the quality magi keno she mite ojabagi ta nataba ki kutub minar ko bai shei na han bata gi bashe aduma egi tamakta very achoba experience ma oigi haidi out of the box adu the sarcasm jawba political awareness jawba aduga socialist kano gi logo jawba kepa ma uppaga mite ma chama penashu khonginga tekma intro da so adugi dakhu ahanba uba she very significant oigi ai jamna impressed oigi and Facebook ta dumai tona khangna gi adumaina khoi gi friendship she dum haugi 2010 11 gi shiwai che adu masu dum hanu hanu khoi shei ga upload to ba khotpa dum supportive oina dum ngangrami but adugai bathang da dum tap na khara handage but 2018 da as for 2018 mashe noktora kitchen case maina ai select tala kana khalli for a research purpose Bangladesh ki ba mutation maram da khangningi chaninge nung ai bu help to gadra ina aina adugai di dumain tona da khulaki asigi tour shi Bangladesh tala ambashe Imphal Talkies ki ona aku chingang ba matan da lakchagi 2018 gi April da most probably so aduga lakpada mashe aigi shei hana tarashu live oina tagi ahanba aduna di hujik shakki ba chikong lei adugai di Bangladesh ki ba ri bai shei sing che tabada ma jamna amjeki idea shiga associated oiba wari she khoi gi Bangladesh ta leiba leirama khoina adugi kind of resistance hai tare khoi loan gi motang da warashu adumaina shu unama oina ujaba ma so adu aina moi classic very kano oina mong na shakpa nattaba da guitar do oina contemporary sound oina shaklak pasima to hen namana pamjegi akhoi kano ni aina so adugi fresh sound duma jauna igi shagi ojaba interpretation aduma leire aduga loina na khogi hanuba adugi composition shu taraga ma jamna impressed hogi and ma haije thinke you must record aina nang koidana she sing she record to gadabani she they deserve to be heard mi mamna taba hondai tahaning ya na ma adugi mong dei jamna thogi but asia duga film making rondana henna omai onjan gi aduna music shei minimize to again khan gya bai shei ai to ra ro ya na dum pamje bagi nga guitar pu thona gum khongi but seriously to ra ya na but dakhuna hai baduna ai jamna keno ki motivated oigi to kharani akam try tor me okay record to shi try to shana but macha kharaga kharani lega am handa gare the mathang da 2019 da Imphal la chalui aduga da khuna force haidi jamna kena to insist to ki chingkhei nang la abani na isei khara tang record to ho shena ina da khu no ei handak tour lai she just koi ba lai ni no literature no music ei literature gi oiba ai gi circle edu da amba touch to kana shu unade dei di music ki oiba shoy kana shoy kana to roi de ai film gi oiba mi khara hawam paman kumar unarai aina jam pam cheki magi loktak lai ambi ko ba film che so ai to roi ana da khushu ai gi oiba khara already khange I think she force to waja are mana khangre so duna dum high dare but kitang dum high shu tok ta ba na waina to horshi ana so finally ai shu khalle okay shei khara dum record to shi ana adwain ta una Dashunil Imphal Talkies and the Howlers ki kanoni member ni machu drummer ni magi oiba personal studio ma leje aduga ochikong lei ate shei mari mangaro mi record to ki but ai she kitang perfectionist chu oi jai ai di isei shiga jamna matam effort pina di rewas tona koi gi classical singer gumba dugi mongi technical oi badudi ai effort to pidra bani na dugi excellence to achieve to dare shur gi oi ba but nakong dare dugi perfectionism gi kano da lei baduna ai record to ragadi amba pam dare daku jadra ne sei so aduan tawre but adi baraktuga o chikong leishima kitang acceptable level okay are ana kashu kaida na khara 100% accurate order shu human error leibani aduna tabada shay issue adugi effort pida bani na okay fine ana adumain tawna chikong leishima adum video ina shu share aduga upload to ki Facebook ta YouTube ta aduma ahanba kitang publicly ina present to bai shay haidi
itang production value to jaw value audio quality shu fare video quality shu fare so anyway ina hai ningi se adi makha da shu lai re to adi makha da adu ga shu ina guitar ga shu jon do re ta uro yana but takuna ibu where if all the flowers ganda invite to birakhi 2019 gi September da ai chatna shawi adu mani ai gi ahanba ai di khoi digi achoba kaya gani milestone gumba ai di aduga hanubi shishu workout tawdrabina ina haire ai di tanta kanoni fare fine nang mathanta solo shu kaide da hanuba ming thon gi badishu adugi kano shi festival shi perform to mang da hoini tanaraga ai di ai da ku dum hangai kai da ku tingkhe yana dum ko shira hanuba na ko shira yana adum suggestion hoina kano to bada so aduga gi shu hanba hanuba ming thon she hogi bani so aina khan bada hujik shu ai plan to ri shei record to bani aina asi da kuna highway mong she ma jam na pamjei so at least for him I should record aina adugi I I cannot describe in words ID da khugi inspiration magi motivation aduna aina khan bada faidai achoba kanoni ana I khalli hujik aina ketang or shu tau yana khalli she tradi ai Facebook kana da shu bio gumba da shu beside of a filmmaker and high adi maru and filmmaker ni ana shak tak chaningi adu ishe parallel project side project ni ana lobani but khangde album gi beside na shu adu beside ki ishe sing na hen na pang ki verse so I don't know so da ko ki kana she no it's okay chumi kana ding asagi like someone yeah kana di mi mugi tendency ahum ni lebi su kai de natro there's a lot of example me amle committee manung su lei adu galona na bengali manung su lei so nothing wrong koi sai gi raga isei sakpa ya de natagna cinema tawraga isei lengba ya de have gi kana du lei tamina I think it's quite possible so thaga chari asida ai kano gi kay hatare message oina na keno oina comment oina pirak pasigi ani khatang lokot jarake Shopon Singho man ha pasil nice arrangement thagat chari manipuri karam ba singarna dada da yam influence oige asima leire aduga keno gi ama promise khatri mayumna harapa ma magi touching hairoi lamlambi haiba isei ado phadena taning so the problem is akoigi kano sida di live ki events ki isei sakpagi kudong chada ba khara di leire kano di akoi directly studio da tawdamnina kudak isei ona shakpa kana da shung ngangbudi ya gani adugo isei ona shakpa natragana yamna kai hatare adugi kudong chada khara wa ga dai so just nang kari pami haning ba natragana ngasai gi hariba manipuri singer sing dagi kana influence lai ba du tan samlappa okay promise ki request ai mathang do ina kana tawrage ji ki she sound kano she jamna nungai ra khoi pre recorded oina tawrei sei she ai live haidroi lamdan bi she ai tahan ge promise bu thangda shopon gi kano she thanks adu hang bi rakgi tamakta aina khan bada manipuri music ta shu expose se jamna di oirakhi de aduna di adu maina influence edi soundscape wise edi mai music she more sound oina consider tawba she adugi nakandagi di influence leite ana haijaningi but lyrics ki nakandai songwriting ki nakandagi di akhuchingangbam of course obviously di matang da shwai kona te mite shei tarak matung da shu adum aina khanjabada mase topi tongali magi word choice diction hainari she koi gi colloquial ichamcham na nukti gi oina ba ngangna ba lon shika poetic oiba literature gi oiba lon chi chapmana na very kai hagani mane jamna hajana ningthina sijana ba asi jamna pami ai ada khugi so songwriting in nakandagi adugi magi oiba very simplicity yet very powerful in high political awareness ki natta bidashu ichamna chumna tagi nungsinongon gi romantic oiba sei marak tashu adugi magi word choice ti maingonda jamna ai pamjei jamna so adu haningi de mathang da hujik nauna shu musical acts myama thoklei hujik nauna pamak badadi dum pami da koi gi sei pami mi wakching gi sei ju pami chi ani aka mute oi kramale thank you Chinky ngasi sum matam ji sum sang le do around minute
45 or 50 minutes pajale so mathang ise mahakata si adu ise sigi matungda akoi ise gi lamda lakpa as a artist amo oina being honest and truly gi can on had feelings to adi the joy and pains I think can ko awa mayam adu su mayam ka sia to but am ise oina ta si ham hojiki ahum su ise hai ta sigi can sigi karam basakada ba masum ise ise gi dang kali gum haning malai ka di you can share with us and okay mathang isai che leinam kauri aina ijabani asi aigi kano sei sei sing che ahan be sei dumadi tongan nei sei ona ibani but mathang da ina composer ko sei sing che mostly aigi seireng singbu sei ona ondurak pani aigi 2015 da pebet ki pena ina seireng gi lairi kama pongjagi adugi seireng sing mayama ai sei ona saklai hujik so hujiki sei saktori bashe leinam ko bai sei ni asisu pebet ki pena da jaw ba seireng amadagi ondurak pani leinam she it's kaya ni nungthin amagi wari ni nungthin amada authokiba memories khara dum ningchangakpa so adugi matang deni nostalgia hai tare so ni leinam kauri shei okay mayam tabi da sidu di mathangi ise ama leinam so ise sila ning hati manung da koi sin cha oina tabi mayam sum live the comment pi bi pa ya gani koi adugi matungin na sum kan taw yani sa duk sa ke mayam da sum Shoraren shorokta Otharinu dhinda nathana Mangun machida nunshana Langari tumin tuminna Kauthu kiba leinam khara Mangdale priyam anna
Okay, thank you. Mayam tabiriba yangbiriba amasung share tori mayam sampusu thagachari ngasigi interview sida lairisi Hanuba from Bangladesh siletagi mingwena panabada sharam chingkei asidai sida akoigi live ta pirapa keno khara ke heta comment khara su pajage akoi keno dagi matamni khonjel ko ba keno da pirapa heta comment sing do Anita Sorayjam, Tagacharida, Chinkai, Amasuk Manipuri Mirorbu, Hajaraba Tauramase, Pangtopagi Damakta. Kainahan Debi, O Chika only Ise Yam the Padi, Loinana Yam the Padana Sakpi Kre, Chinkai in a Tagachari. So there's a lot of comment. My had Makangi, my Maggie, Kanodagi, Kanomam, comment ratio, Mam Suyam the Pam, the Natawi. Don't say, thank you ma'am mutagachari comment to video. Okay, thank you. To say aina ahambada question matum jaramado. As an artist, a musician, being a creative person is not only the isai but not only say film the hero as a cinematographer, not film film tau mi amo wena natagana setting iba when as a creative artist amo wena tekna ba punsi haita is a part of the own feelings too awa ban ngai badi mayama mi amo oi bagi di leiko adugi mathakta artist amo wena kena tarok pada adugi ju mathakta miram dam haita hoi bangladesh koi polok pani chawak pani but the same time surrounding by the other community and other culture but adugi manung na su akoi na su pam bagi koi isagi lon isagi culture isagi nat amasung isagi kay hatari isay shu hingan mo konrak pas da tenra pa oba amadi nungay mo sum may amasung share taw yo aina khanbada ai ashi jamna kamai to na explain to na hai ba ngam ga tawti mande aina pamjana to jabani ashi khakta hai jagani so ai she very kana oigali jamna interest pokte haidi mong makhal potsakta igi interest lai but at the same time ai she aibu impress to ba or aibu koi hani aina nungsi jaba oi ba she jamna line thokte so aina anything I do aina to jaba she aina pamjana adugi wakhan lakani so music she aina hujik isai irakpa adedi compose to jaba sheireng irakpa asi sing she aina a kind of expression ni aina lojai aina ai she ping ai jamna chithi irai ai friend miam close miam so letter personal letter aina khan bada it's more like personal letter oinai khalli hujik shaina jaha sheireng iba oiro isai iba oiro so mayamna pam gadaba adugagi henna aigi audience se personal one audience oinai khalli so not necessarily adushu atopami it may be myself engonda shu oiba isai oijaba shu aidi more adumaina oina khalli so aina khanbada aigi personal expression ni aina lojai diary journal gumba iba gumba taraga personal letter gumba iba gumba aduna aina khanbada shigi joy oiba sadness oiba dagi henna more kind of therapy oiba aidi aina nungaitaba oiba jai adugi relief oiba jai aina nungaijaba adu express to jaba share to jaba oiba so aina khanbada dumaina lauri aduga bangladesh ta khoi marginalized culture gi mitiang sigidi haidagadi aina khanbada shu adugi wakhan haidi chungle leitabadi natte aina khanbada ai bangla ai pingai degi dum bengali friend circle myama leibani na school gi oiba college gi oiba university gi oiba so I have a bigger audience bangladesh ki oiba khoi mitei gi mishing degi di bang bengali sina jami so adugi audience to aidi audience reach to basina aigi main purpose oiram magadi ai adugi na hen ai toram gani ai bangla da oiba shereng iba oiram gani and bangla da fiction iba any kind of bengali writer singer shu adum dinarai so adugi opportunity ma leiram mi but aina khanbada there are some other people haidi bengali miyam di lei moi masana moi lon da ijagadaba aduga bengali se saklakadaba irakadaba shu mayam lei aigi miteron siga aina irakadaba didi ara wat praina khalli adu aina ase responsibility oina lobagi di wanataba but aigi kind of self realization ni but at the same time aina khanbada bangla da shu irak pashu jai sei but adui do chungna tagi oiba aigi nungsiba nungaitaba nokningba adugi tagi hen adudi aina haiba mathau taba wa khara
Bengali audience ta reach toba aidi hainingba adugumbi mongi karigumba ai opinion karigumba wari leiraga dudi osoi of course ai Bengali da shu English ta ga shu irak pashu jai but huji gi leina ina khanbada khoi gi oiba aigi loan gi expression ne na idmana khanje so ashini shamna haibada I Okay, think okay. So asida no comment sama ka lai kumancha miti kumancha haubam sonjoy yang paja kre yang bagi saya se thank you and then Shures miti mayang lambam yang kanna hotna view miti yang mawana ta thokchei then Monica Irungbam finding the voice mana sum thamjai lovely to watch today's live thanks so asini mayam gi comments thank you Chinkai asida aina wahang amatanga lakke asigi isiga mari shukra leinaba plus koi creative kano da leibese koi gi wen hoji gi generation wai hai tai nang gi kano sina those who are hi makha da follow up na ta kano si thinga ha the 90s or until 2000 how di koi gi technology or social media gi kano si leira su to pa kano si yam leiram da ba kai ha influence hai ga na ta ga matum ji jam la na da but now after 2010 but 2015 da kita tesu hele koigi no gi sum social media na technology ki keno sina sum koigi kunchi haiga da kunchi mainda awon mo pura asi gi keno si lak ba sida sida as a creative person na as a artist na as a musician kramaina khalli asi gi sina tumat khiba leibra na o masi khara ignore to na fei hana khanbra or you are kind of asigi replace laroga tissue support phang hena lawgadra koi social media adna taga technology gi virtual life all of those things ina khanbada asise ai mitiang ani dagi hairak haidi hanbada mayam gi oiba in general oiba view dagi jengadi I think it's kanoni it's a big opportunity haina positive notion duna ujai id aisha very old school kanoni so hanagi oiba classic jamna hotna jana adugi oiba parampara shu hai guru naina tamakpa music na kande haibani adugi na kandegi moi matam puthokna adugi dumaina oijarakpa artist ama audience reach tobagi akandegi halluragadi moigi comparison da hujikki matam torishe viral gumbagi adugi opportunity ma leide so instant popularity gumba dugi risk haigani opportunity haira adudi leide so adumadi I support tawte but at the same time hujiki matam siga dumana viral gita natraba da shu quality oiba shu singer or artist any kind of quality kana shu lei performer gumba artist gumba ena kan bada moigi di audience reach kita makte dia shi kanoni ana khalli big opportunity ni hana lojaningi so shina kanoni objectively chengaga but personally aigi position aigi observation hairdi ai shu kitang shy introvert gumba mi ama oijai so it's a big transformation ina jigni si life ta shu lakpa ngamba duga mamang shu foothill community art space na shu shinba amada shu life shakta khare so ai ashi khanba ngamamde haidi ai behind the scene background ta dum lei jeningba dugi moongi kanoni but ashigi kano she ina khanbada ashigi through the audience reach to bagi ashigi positive side china ai henna uyana khalli of course adugi distraction shu lei tawgada bathabak to henna tawdana more kano da lei bashe hagani expression or adugi kano da adugi di distraction gi dia khan risk madi lei re adu shu ina more shigi opportunity ni haina ai khanjei shi hainingi kaka mute wala ka sorry I unmute to wasing sai ki kano da from the comment section param ba so comment ma lai from Monica Irung kano gi Monica Irung bongi finding the voice the question for Chinkai how as miti ron sum hai ko kali gumba miti ron sum pama gidi how and why did you pick the name Hanuba when was the last time you went to Manipur and your experience okay thank you che Monica comment to birak peta maktai finding the voice ki matang da shamna wam tang panjage khoi 2011 gi shiga Hanuba aina ho giba haiba she aduga aina dotara khongna instrumental ama soundcloud da
upload taugi home recording ni dotarada ina lai harabagi tune khongi so aduga finding the voice na phangna engon the hanuba page duga contact toraki ashi khoi gi podcast season agi aina and adu season agi so aduma leire Monica gi comment shi answer she ina habida hanuba aduna ahan bani adugai mathang dai dum solo project oi badu hanuba thon bani so hanuba she jamna di wakhan dona thon gi badi natte but adum wari liba storytelling gi ashima di leire koi ahan sing na wari liram bagi adugi tradition duga koi shu bangladesh ki oiba karigumba so storytelling gi adugi kana duga gi pungari gumba adugi ama inspiration ma leire and at the same time adugi funny notion ma shu lei mostly ai solo project shi hanuba thon beshe so kitang wakhan da shi kitang old school oi I very trendy oi ba pop naharon gi maybe ai dugi kana da flow da laita bara na khanjei kitang old school oi wakhan she music ki taste gi hauna everything so aduma shu hanuba hairaga khoi karem na banok na ba dugi kana shu le at the same time dugi marginalized kana shu le han myam bu kitang naharon na kana to bidaba so I khang da shi instant music khallaga dum hairak pani ena khan bada very playful thing jamna wakhan to naga badi on gibanatte and manipur the last black 2019 the September the where have all the flowers gone the sixth edition aduga perform to jagi so do the nagi experience to kari taromba kamaina kari adom da kari phau gi ba adu si sum hai manipur jaru ba da you know the before you go when chatting and then kari khalam ba chalu raga na kari oi ba makom duga jaw raga ne de halaga na kari kari to ba sigi akoi da di kind of akoi bangladesh la ba maloi ma pan la ba kang de manipur si akoi not lai ba ki na ta in other sense yam da thamoi ga naksana ba man di sum phau ba ni adu gi si ba kha an lai raga okay festival gi matam imphal gi matang da pon lake festival gi experience gi matang de ding shai panja khare dakuna dumane invite to bi rakhi adu I was very surprised and honored at the ashi festival shaina dakuna haidiro mang da shu hana dei khangjai where have all the flowers gone aina page da shu ure previous years ki photos and videos aduna ina jamna pamjaba ina jamna respect to jaba festival ama oi aduga manipur tatana shu india da shu green festival oi nagini haina मैमना इकाई खुमनै where have all the flowers gone festival se so ashigumba achoba platform ama dai bushak pai khudong jaba pirakhi base ai jamna honored feel togi so ai aduga ina hai gi baduni ngasai guitar ga jon thokna isai thadoni an leiram bado but dakhuna do offer to pirak badai hai gi dakhu ashi offer chidi I cannot refuse I'll do it and I shakkani aina aduna ai jamna excited hoina adugi preparation lojagi and the mind on prepared horaga chatna shakchagi so adu very big experience ai gi damakta aduga shakpangam jabashe adugi chahido induscreet adedi DT gumba performers perform tori mamangai da ateshu Indian Ocean gumba adedi ateshu chochoba artist ching purakna guru Ruben adedi Mangka so adugumba platform ama dai issue shakpai khutong jaba phangbase igi tamakta jamna laibak papani aduma leire festival gi nakande jamna nungai rakhi aigi debut show oiba manipur da aduma shoi I am very lucky adugi tamakta aduma leire and manipur chatpagi experience ki matang da hairagadi aina khanbada nothing special aina hendok thoidok na kaisu expect to jarambagi issue kaisu leite and aise aidi city aidi Imphal city oina ai adugi fragrance leinam haigadara adu feel to bagi hotna jarakhi ai adugi oiba street lambi langhang adugi di gari ufun nungshit adugum bising do ai more ai kana oi ina attention pijabase adidi mi jamna samnarakpa tinarakpa ngangnarakpa adugana kana watlakpa raina khalli da khoi gi flowers festival arrange to ba team member sing mayam ga khangna rai aduma leire but ai kitang isolated haigadara adugum personality oi baduna ai more imphal gi oi ba leinam sing dudi ai adum pamjai jamna kadang dusty oi ufun gum oi ba but aduni experience id but khoi gi kanoni pokna fam lamdam ni adugum bi oi ba very romantic or diasporic oi ba adugi feelings to the ai manung da ai jawde ana khalli id of course adugi miyam na dum kana to ba na kitang budi lei but nothing special jamna ai kana ikhong thajabada ai kana to jare dumaina wakhan de ai leijade but just as another city aduga ai khangna chana ba lei nungsi jaba mi miyam lei moi miyam ga unarui aduga
Yeah, it's very normal. Koi first generation had koi aham ba halaman sing pakan da kalam hat hau ki the more koi Bangladesh po chaw ko ge de mon koi hata koi local da sileta da takna dhaka koi le pham do de hen na chung chen na pa gi chung phibam du ni to sida sagi local gi wa pan tu go adu tanga la ke Sileta leiba koi Bengali maruina Bengali haire adu ga loina na ate group macha sing koi ethnic minorities hai tare or Sileta ta na te koi Bangladesh ki leiba koi Dhaka da leiba na taga na Chittagong da leiba so north of the leiba south of the leiba mayam chu leile so other than Bengali hai tare na tro ate linguistic minority leiba sing sigi language ta not only koi sei da na te sei shu khara sum la amana kali koi culturally amasung literary kano si khara wa na wi what you call that India di yang chao po amasung very diverse linguistic point of view dari yang chao kan adu ra su apik pa isen even koi Manipur da pau sum mai ti lon ga loina na ate lon chu sum sangsilak ko gum wi to asigi si yeng ro ga mapan gi hai ta mapan gi ti you think about the Akoi North America da leibadi is very diverse. Asi mak pandraga shu koi South Asia da leiba Pakistan bhau da ate lon gi kana to lei more other than Urdu adu di Sri Lanka da adu di kana da sigi mayam sigi yang koi Bangladesh da leiba as a linguistic minority amagi member mo wena karamba kana lei kaya apan basi natragana si kamana nang hai bajai natrag hoji ai na paningi sina maramdi koi next generation su lak ni to ate kana to ba sigi lam sida makoi na ninghan na na hot na bana kamain tar ga fagani adu matang do adu si ka palam ꯑꯩꯅ ꯈꯟꯕꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯃꯩꯇꯩꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯇꯥꯕ ꯃꯩꯇꯩ ꯅꯍꯥꯔꯣꯟꯒꯨꯝꯕ ꯁꯤꯒꯤ ꯈꯤꯇꯪ ꯑꯦꯋꯦꯔꯅꯦꯁ ꯋꯥꯠꯄꯁꯦ ꯑꯩꯈꯣꯏ ꯃꯥꯔꯖꯤꯅꯦꯂꯥꯏꯖড ꯑꯣꯏꯅ ꯍꯥꯏꯗꯤ ꯑꯦꯟꯗꯦꯟꯖꯔड ꯑꯣꯏꯅ ꯂꯩꯔꯤꯅꯤ ꯍꯥꯏꯕ ꯋꯥꯈꯜꯁꯦ ꯂꯥꯛꯇꯕꯒꯤ ꯃꯔꯝꯗꯤ ꯑꯩꯅ ꯈꯟꯕꯗ ꯂꯦꯟड ꯑꯦꯟड ꯕꯣꯗꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯚꯦꯔꯤ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏꯗ ꯐꯦꯁ ꯇꯧꯕ ꯏꯁꯨꯁꯤꯡꯁꯦ ꯀꯩꯅꯣ ꯑꯣꯏꯗꯕ ꯚꯤꯖꯤꯕꯜ ꯑꯣꯏꯗꯕ ꯍꯥꯏꯗꯤ ꯆꯤꯇꯥꯒꯥꯡ ꯍꯤꯜ ꯇ꯭ꯔꯦꯛꯁꯒꯨꯝꯕꯗꯅ ꯑꯇꯩ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯂꯩꯕꯁꯤꯡꯁꯦ ꯃꯣꯏꯒꯤꯗꯤ ꯂꯝ ꯃꯨꯟꯕ ꯑꯗꯨꯒꯩꯗꯤ ꯏꯟꯖꯨꯔ ꯑꯣꯏꯔꯛꯄ ꯑꯗꯨꯒꯨꯝꯕꯒꯤ ꯃꯇꯥꯡ ꯌꯥꯎꯕꯁꯤꯅ ꯃꯦꯕꯤ ꯃꯣꯏ ꯑꯗꯨꯒꯤ ꯑꯦꯋꯦꯔꯅꯦꯁꯇꯣ ꯍꯦꯟꯅ ꯂꯩ ꯑꯩꯈꯣꯏ ꯃꯩꯇꯩꯁꯤꯡꯒꯤꯅ ꯑꯗꯨꯒꯨꯝꯕ ꯀꯩꯁꯨꯝꯇ ꯂꯩꯇꯕꯅꯤꯅ ꯑꯩꯈꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩ ꯍꯥꯏꯅ ꯈꯟ ꯃꯥꯜꯂꯦ ꯑꯩꯅ ꯈꯟꯕꯗ ꯕꯠ internally manungda oibadadi akhoi mangdharakpagi kano leise asigi masakse akhoi khangba ngamdri ana khalli so kana haiba wahang sige ina khanbada adugi awareness to raise toba ama changi ana khalli adu oiragadi akhoi gi awareness se hengalakani ina khanbada hujik recently very recently ina khanbada na haron singi manungda adugi wahang wakhangi awon bamadi khara lakhal e aina ai khalli so I don't know kakai kan or ba ai answer se chumu ba khang drai di relatable or ba No, it's okay. Adusu yai, adu kaluna na ay na matanga palhaning ba na kuigi lai su tamba kuigi manu su yam tolen. So adugi percentage na trahana let's say 90s ba itnang gi isay dasu ba isay gi kanan su pala payaw. So adui matamda oiram liba phibam lai su heba mi machine lecture ga su art and literature na traga na koi culture da kana to gi khongda si yam ba. Adu hojik na su no gi lecture ba hai ta. Aduga tasengna Bengali gi kanu da shu changak ha da shu changak da adi Bengali loan adi Bengali language ki kanu sei babu oiro na traga na film lom da bu oiro na traga na literature ma gite oiro adugi kanu shu lak da to asigi feeling se na traga na lak da gi malam se aina sum khanging isina is kind of akogi barrier kana lei du na tawri pa na traga na is natural la na traga ina se ha linguistic minority ama oibagi kanu da khulong cha da ba lei bidagi tolak tri ba si nang gi generation gi kanu it's not it's not a representation on high nataba nang observation on nang kari u bana kari khanba adu gi do share taw ai kan bada ai hai ni do adu ni do ai personal oi badi adugi ai na bangla ronda I bahana hogi seireng shu kan shu aduga kari dagi ahong malaki bana sei ai chabi trace back to bangamdre maybe 2007 da select ta lae adu makhada sahitya sangsad ki bangladesh manipuri sahitya sangsad ki ba
chayol khuding hapta khuding oirambra kaagore or fortnightly or monthly sahitya sabha ama tawrami to aduga ai manipuri literature mitei ron da adugi kano to hauhi haidi aduga iningakpa so particular karigumba turning point gumba event te ining chande but igi manung da adugi wakhanama poklakhi haidi aina ngasai haiki baduni oi bangladesh te leibani bangla aina haidi ignore or avert to bagidi wadi nattaba but I think more important to hiding the more important and also more natural aigi oijaba adugi kano she aduga charcha toba adugi pothok puthokpa haigadara aduga loinana represent tobagi su matang malai bengali sing da khoi gi sak takpagi mathau tai but aidi aduga gi henna khoi gi oiba pothok haigadara creative pothok creative product haigadara adugumbi puthokpa haideng literature gina kan do music gina kan do jagoi gina kan do theater film anything akhoi gi oiba keno she ashina henna mathau tai na khalli I think ai kakage kana she question che bhapta dra maybe atay oina khum mare That's okay. Adu mi sagi ain hai do koi gi question is the same ni ne koi gi no gi Bengali oina maru oina kano lei na adu manung da su koi mitir ron da su cha tau bum thui ba tau ne na khalli do it's not for everyone mayam changchala ki maram je lei bu ga sum hai pa ba so personal experience ki oina di ja le adu mayam ki hoi chu men nang su kan to body wa ni sam to hai ga so anyway aduna atelom da thamasi hoji imung manungi wari amasung kano gi ron da khistang la ke nang sang sai pan ni je kano gi khoi pabung ima su sum isei ta pa amadi culturally ka involve oi ba haida de sum like su ta kan ta I ba kot pa du ki kan du lei ba ka privilege na pang at the same time sagi parenting na hian na ta ka khoi asi puna mak su thok ki badi na te ba amani de thok ki ba lei name and fame si han oi ba na ta na pabung do na hian na oi lei ra ga di mathangi generation da as a chinkai na madu di kano gi machani pa robin rogi machani wari bhavan aw aduna kano gi akoi gi akoi kano da haraga na star ka emadi abul hayat ki machani pa ni ba machani pi so like as a pipasa hayat or pata she has to come up or overcome through the abul hayat to adugu magi kano si na unde su kari gumba thengna ki ba yaw bra kano ek saram as a person as a kano in a well known among well kano established kano in a level not only within the Bangladeshi community kita na tab Bangladesh ki mupan da su kano oina le rakpanina asi ki kano sigi kahetar mentally I'm not talking about the kano the natab mapan thong na tra no the inner feelings na tra kano da kari oina lakpa tra sigi si overcome tarok na ba khotna ba kari tab if you have feel labor adu ki kano ai lei ashi she ai khan bada hujik pawde ai hendok thoidok pa kaisu tawdriba oibanida adugi mong da ngang jare but wakhan gi nakan dei share to jare di adugi da lei ai adugi pabungi oiba identity sima ai adugi influence she negative impact ore kadaba matang sing dudi ai avoid toning akki being ai dagina aduna ai ashigi oiba privilege me am phang bashe pabungi oiba mingi tanatana shu socially shu ashi ai kya pamakkide aidi ai pi ngai da langwajar da khoi jum bhara ton le ko matam da aduga ai senior friends singa jamna lun tina rakhi so aduga for example dabipul ai langwajar jamna ina nung sijaram bayam ba mani to maga nga phaba ai khoi chop na nga phaba chatli aduga ahan ibo ko mana ibu ngangakhi ai nang bank officer gi macha nang na kai nga phaba la ino ina so ai adugi adugi mamoina ibu accept to bangam da bashe adumai nungai hite aidi I wish ai ekasharam gi machana lamdaba dumaina khan gi aiba adudi change to budi ngammoi adugi di kano like capability like but other than that pamungi oiba dugum bi privilege singa I khara adudi mathangda ai lowroi haina khara effort to rakhiba jawki even imphal da shaina haido imphal tour da shu ai samagna shaireng ijada shu ai do imphal gi circle ga di jamna samnaru da bani na khangde pabungi oiba network ki nakandagi ti ilai laiba platform ama leiraba so ai na just adu chatlaga adugi kana do leiraba dadi ai shu shaireng gi nakandagi adugi network ma ilai lai na phangani but ai ke hagani adu do I ignore to jaki ai de no
ai adugi network to ready leiba platform duga ai adugi dai exploit tawjaroi ana khangi at the same time asiga loina naina haijaning bade igi pen name aina shaireng irak pada aina ming thongjana base asiga su ai sharam mingse avoid togi chingkhai ango maina ai literature aina ithorok pada asi tawbudi asi sharam avoid toge haina budi natte but hujiga dum aina dum connect option bani so kakagi hangse aina khan bada adugi kana da lay of course asigi advantage lay adu sing dugadi for example same a network sigi positive kana masu phangi aina 2000 ya dona ka hore 2011 12 ki duga aina short film ama shagani aina dugi hotna jagi so adugi rehearsal gum dummy shooting gum tawba ai bhanugas ki octubil khunda chatki aduga oiba logistic support ki matang dadi aidi ingang oi duga but pabungi oiba keno sinadi adugi support me ama phangi adugi oiba access phangba se so adugi khudong chawa budi dusu lawsu lawri but loina na lawsu lawde haiti aigi oiba isagi oiba identity ma ipamje adugi pabungi oiba adugi chawraba aigi influence to aduna ibu kupshalak pad adu ai pamde aduna asi hujiksu ai aidi ekesharam gi machan upa hoina mention to daragana henna harau charam gani du anuba hoina du myam na khangnara di aduna henna ipam gani asini so aigi ko adu No, no, no. Yeah, habi yeah, that's what I want. Adugi kano dun tayo sum coming by tayo. Kano di adugi kano so ko sum mamita pa I just want to make it clear to everyone. Aduna kano dun sum hirap pa ni. So matang da adugi matang na kali gumulay daga tayo sulay daga di sum hayo aduga lo na ay na amahangin ba na. As a songwriter and a singer amo oy baga nasagi kano film dun dati lara ko nasagi kano sayang sana matang laki. Nasagi sayang iba amo oy na sayang ba na na kabi amo oy na kaya to basigi manung any kind of conflict hadi sayang iba na kali privilege na kalamba kaya to ba adu ite sonda music ira pada na kalamba nungai ba asigi kena basi so kamay na kali kena ba na traga na kalamba na hena nungai na nungda okay ina hujik haibada maybe kitang self contradictory man basu jai mamangai da ina haiki badugi matang da but ina khan bada heideng ibasina henna solitude adi naitom ojabagi wakhan adugi comfort ama phangbarai na khalli haidi jamna mi machine jamna mina paroi heideng se ai adum expression mani haina adugi comfort aidi nungai jaba okay jamna attention phangoi yana adugi ama space ama phangi but music she tora kan dadi ai khangi music she more people reach to ba heli yana so aduma hakti barrier shu high gani but loina na aduma shu egi music ki kano shu oi gi jai na khan bada aise kitang adugi lonely adum lai janing ba pamje bagi kano lai ba she even film da shu ina shaning ba film jing che hai gani majority of people na pamoi da ba mongi oi ba itang experimental oi ba mongi film ina pamje ba she so adugi aina kitang tongan na naitom ta jana lai je bagi pamje ba she asigi nakan dagi di music shina egi different kitang balance to bagi side amani na khalli idea shigana more people ga connect oiba shishu ai pam da badin shum pam da banate dinauna hogalak pa matam da mayam gi response phangba very few ai ke shu jamna kana oiba natte but khitang or shimi gi reaction phangba response phangba shi jamna egi atei aina atei mong da torom badugi comparison da shimai gi balance oyana khangi so ai khitang off track oira kana hangi ba she no no it's okay yeah kai de hayo natte ai hai kana tang hai repeat to bio aina hangi sina hoi na chumi adugi same kind of duni okay you prefer the isai I gadra nataga na sereng I gadra adugi didi higher but what is the difference to sum higher isai I guma tanda what kind of kai dana kar mongi kara kai hata same sabam ni chang ni dana nataga na adugi ko sereng I bandana kar thought process to nataga na adugi kai no sing su lai daga disum mayam ju kar kangong do nataga adugi experience ju sum mayam tahanin okay shading gi she ai oi more shading ta natte ai gi most creative output jaha joto lik na to rashu adu mostly instant response oi output kumba oi haidi khudak ki oi ba phongdok pani adu gi mong gi oi so shading sing si ju jamna hen hanjan na edit to raga wahi onthokon jing to na sana na jeng na chang jeng na adumai na irak pa mayam dagi hen na more amuk tai thokiba feelings momentum agi wakhalon adu phongdok pa dumai na mong gi oi gi
so Facebook status kum boina dum phongdok ba shi singshini dum ai chedang wana dum phongdok ba shishu isei oi ba shigada asigashu balance lei haidi adumaina oi ba shu jawri isei mamam aigi ahan be isei na habi 2004 dai ba shi asimadi ai dum friend ki birthday ni ana evening mathang dai nei isei maga taugi adu 2000 same time dani 4 da aji she ai college ti Dhaka da tamma banina Dhaka Sylhet train da atu train toromi so train da pham na adugai karumba musical instrument khongamde so train duga pham na train gi eki dagi nungshit phangba adugi landscape myam uba aduga dum instant output ma oina ngang na dum wahi shu punna thuklakibani so aduma di leire instant oi bai shei madum mathanda sajagiba but ishei kharana lei adum matam changna line khara khak maybe verse ama chorus ama adugumba structure ma thoklakpa de dum tana leire complete odaba matam changna khara khatam samjalle dumana shu oi bajawri so ashi mix ni adi particular ashi style da dumana budi oide adu tongan ba sheina haise aduni people reach out ki matang da music shina more engaging interactive oiba art form or form ne nai khalle do shirang shina maybe because of my popularity handarak pasina oigadara audience chamna reach tawra de nakan de id aduna kitang more comfortable id naitom kenogi adi wakhan dumadi waina khalli Okay, that's good. Hoi isei gi kano silam na koi isei ma suta shi ngasai gi wari sa shi koi sang is more around 20 minutes ka hele matang kano si ga adu matang isei matang koi mayam kano tawra si tabi na si asi matang isei si matang su singkai gi kari gumba haning bana tra na karam isei sakada ba adu si sum kano sum haira maga koi isei da sum sathara si okay matangi isei she o shingare o bai she ma asi she wahi she maibam tolen na ibani adige shoot tobana Suren Singh hona aina jamna pamjaba isei ni Bangladesh ki oiba ariba matamgi isei sing sing rakta sina henna khaide henna pamjei asi se technical wa hai di 6 beats ki isei ni but ai isei se tal jawdana adum sur khakta oina chakchei 2012 da Bangladesh Manipuri Sahitya Sangsad ki oiba cultural program da sei sakhare karigumba instrument amatta jawdana tanpura gi drone sound tharaga adum mic ama pairaga so Oshingare ko ba isei the mayam tabi si Anuba from Sylhet Bangladesh maki mari shubi sei hatare Oshingare Kalak meisha langdri bileiran Kalak meisha langdri bileiran Luna shina chatluko nandi Luna shina chatluko nandi Kila bara joy jainana Leirang oi bhi mapokti Koi mu magi kai dong phangni Leirang oi bhi mapokti Koi mu magi kai dong phangni Kim kre haina tam la
malangna khoi mugi napada leinang nige lakpada malangna nandi kelamle leimai thata leinang nige lakpada malangna nandi kelamle leimai thata malang ashu piroi nari khoi mu mashu ting tha jari leinung shi chinbi leirang nang tagi leinung shi chinbi leirang nang tagi kila bara choi jai nana leimai thakta punshi loidana kila binan mu punshi loidana kila binan mu ubadal thamo pungam redo ubadal thamo pungam redo kila bara chui jai nana Shingari Shingari Thank you all those who are watching. Maya mo ko si Tagachari, especially si Kay Bisu ko mo Tagachari ngasi kay hata. I know nang kai kan ba na taga yam na manung ta lai ba oi ba na ko han wang ida su amade kan to ko ya ka su la ta la ko kay su thai tha jam de ni si Kay su ya ka kai na. So anyway, really we get yeah, it's nice. You're very humble. So te comments me amo sula comments amani khak tang ai sum kan ta rak ke today sida koi Dhaka dagi Chandrajit amadi Rasmoni na chingba koi Bangladesh ki mayam Manipuri mayam na sum thakachari thakapile adu na koi akugi question na te mai si comments wana la pon maru na ngon jadi akugi kan se sum kan se I matam du ka su pang na badu hoi yam timing no yam na kuyong no bai tra jadi su wai sana bang ngau dre a very short trip ni ai ma sa no ai gi sa gi program ma lai bana kan to badu phan sa ning ta su wai sana bang ngau dra ba adu gi lai ki matam du su lai tu lai ai show jana ko na ang na ba na ja ke do di ai su ma son da North America da la ku matum da sida ko mu there's a lot of problem myself mungi adi asida laibagi bangsta laibagi so there's a lot of hassle going on and they could like email dugi kan so ignore you tau ki to asima laire adi di mitei kumancha hobum sonjoy mana shu thak pilei thak pagaloi na ko sum hai kanogi ke hata nagi masita hanbo na oja ke saramgi relation leibne khamni hai bise. So it's kind of a lot of people. I mean, Myanmar, Bangladesh, Kina, Traga, Manipur, Myanmar, Nang say, I do not know hang is it. I think Ekesarangi, Tanipani, Traga, can say, quite come Wakana, Kangamanico. But in general, people that the Asia, Chiki, Om, Tragana, Hanu Bobo, and more Canonia, Palmi to mine. So I think there is no conflict. There's a good canon issue. Similarly, Matam Jishang, go up when I cannot always say. Another way, last month and hungry. Ako'y anova generation da sagi kan si influence sum lai hai na sum khalati siriata sum future ki kan wari sum nangi rasen na sum ka hai singare bangla na sephali ningsing lei irang okay kalem suren na saklam bai sei pikling da yam da ta amuk na hona chingi ma ko sagi ta wa nu si lo ma pok le
anyway to asigi wari si hangge tawbani ai khangde nang hai khaba khangde wangai da hoi 80s or 90s wangai isai se reinvent na to revisit tar ko gi maram se asi ju khakitang sam da thanam ya ga di and then I'll okay ashishe kano ni ai pingai degi dum mama hoina hoi jumda dum rehearsal to rakhi bangladesh betar select ta chandom bai shei myamni adu nattaba dashu sahitya sangsad ki natraga te te organization singi tabro ai kangshe okay so adumaina rehearsal gum dum tarak pani na mama hoi indum chashakhi neminoti chechobi nong poklei aduga kanil moni moina hojumda natraga mamcho onil kishan singh mojumda rehearsal to bai shudum jauna dum aduna eavesdropping gumba haidi kan pete shuna bangla na hairaga dumaina dum tarak pani na ishe singse ai dum inside ta dum shoot singse dum pharak pa haitare but mathang deina ko na guitar ga paina shaklak pa degi di ishe singse ai dum ngang badegi haidi very melodious oi bai ishe ina jum pamje ba mong adu moina shakpasina harmonium tabla gi oi ba form da shakpani hoi adunik ishe gi mong da deina guitar paina shaklak pa shi ka ishe sing su dum try to bada ai dum chana chuna bara haina ai gi mong da aina dum pam na shakpa hogi adumaina ishe khara thangat ke guitar da so adumaina lei but jamna seriously de keshu khallu da badumai pamjana shakpani haina asiga shu da khugi choba influence ama leide mana 2018 da ishe sing discover to badagi aidi aina shu khanjara shu atoppa perspective amana shu insight ama pirak pase miteng ama nauba aidi asigi historical value itihas ki keno ba mong dagi di maman leida ba keno ma leiyana adugi nakan dagi shu anuba wakhalon ma puklak nai roi di ishe sing che kayuma tawge number 1 che naharon sing da duma chandokpa aidi dara selna comment to birai moi di tara khena ishe sing che but huji huji ke khoi gi ba generation gi jamna di taba phang haude aduna aduma leide popularize to ba loina na she kind of documentation archival adugi na kan value ama leiyana khalli aduga isu khaide hen badi aina personally pamjabani aidi pamam draga di ai just for responsibility adugum bigi dei kashu tawram aina pamjaru ba ishe sing dutene ina tawjabashe ashini shi hainingi ari ba ishe sing maram da ai kana she audio no jai audio jai na ki make sengi dugo ngasai gi amang kai hai bido hojiki anova generation natraga hojiki nang hai bido ga dipal de kharabudi aduga atei shu make seng na kari kari thabak tau khati natraga tau bayai tau ga na khali future plan hai tai ko kari kari okay adu shu palam you have something yeah ariba matang da hai gare hojiki che anova projects ki matang da future plan ki matang da igi personal oiraga budi igi shei sing share record to thokaba da plan ama leire very soon ai shei ku khale very soon hai base lockdown hai di corona sina khatanga chondha gare delay oi gare but ashi kitang normal orak paga ai record to bagi plan da leire already ep gumba album dugi planning shu hogatle aduga loina na kitang hayoge mayam da ashi chumna dagi ishei audio album khakta nattana natraga ishe amani gi music video gumba release adu ngakta nattana shu atoppa khara plan khara lei ena khan bada mayamna pam gani ana khalli engaging oiba mayam gi oiba so adu ai surprise thammage kari torakpa so mixed oina haidi aigi original ishana ija be sheiga loina na 70s 80s ki ari be shing je punna ep gumba album gumba puthrak plan da leire aduma leire gi personal oiba music ina kan plan aduga loina na aina pamishe aina khan bada ai ngasi wa maga haijauge oi bangladesh ki naharan singi ama hoina to ramba mata omangai gi ahan laman na moina to ramba gi matang ma leire mathangda kitang akhoi western music ki kano lak pa makha dagi di ashigi kitang samna haike aina khan bada manipuri musical band ama form to gi ai chahi do khangdre senior kano khara jauna artist khara jauna mathangda hanubi hanubadi 2011 da leire aduna ta bada 2012 ta shu mairik ko ba band amaga form to gi bangladesh ki select ki oibana haron singh na aduga moishe 12 december nu pilang gi program da shu kana to gi so aduma leire but original music haidi ishana ina ishei puthurak pagi wakhan sima khoi leita base ashi ai not only mitei gi kana da ai select ta halak pashe 2007 dei laga select ki oiba mayang marak ta shu ashi wakhan che khara wa liana khalli moi cover song haidi mi gi oiba ishei sakpa do aduga ta leijaba adu kaishu akai ba leite haidi there are many artists cover song ta tona shudum
लेजबा पुंसी लेंजबा ले कैसु कायदे आई हैव रेस्पेक्ट फॉर देम बट अइना खनबदा खोइगी ओइबा पोथोक पुथोकपगी वाखनसे असी अइना हेन्ना मथौतायना खनजबसे असीगी नाकंदैगी पेंजदबा मा लै सिलेट की म्यूजिक सीन दशु अदु जामना वाटलम्मी अइना 2007 8 लाखपसे हुजिकपुदी खरा तौनरे सो मयांगी तौबबुदी अइगी अदुगी केनोदो अदुगे हेन्ना खोइगी ओइबा हुजिक नौना बांग्लादेश ता मिते नहारोन सिंगी ओइबा अदुगी म्यूजिक सीन हाइगदरा ओरिजिनल म्यूजिक पुथोकपगी अदुगी खितंग कई हाइगनी अदुगी महिक संदोकपाइना हाइरी अइना अदुगी वाखन मै लै मयामदा अदुगिदो सिगी केनोसे इंटरेस्ट ग्रो तौबगी सो अदुगी नाकंदगी रिसेंटली जुमजाई सेशन साइना अखोय केनोमा तौरी कई हाइगनी सि हाउस कॉन्सर्ट सीरीज आइना इचम चमना जामना अखोय प्रोग्राम अमा तौबा हाइबगा जामना चावना खल्ली साउंड सिस्टम पुथरक बताय अदैदी हॉल रेंट तो बताय पैसा में आमा चंगनी एडवर्टाइजमेंट डोनेशन गुम चंगनी अदुना अल्टीमेटली कल्चरल प्रोग्राम सिंग हंदरे हानदी 70s 80s 90s की मतम सिग कल्चरल प्रोग्राम में आमा तोरमे साहित्य संसद गुम्बा छात्र समिति गुम्बा ते केनो म्याम सिंगसिना अदुई मखादा म्याम गैप ओय खरे अमक मतुंग लामा बाजार शिवकॉन्ज थौदाम गुम्बा मितेला कासिंग लकाई की ओइबा प्रोग्राम खरबसु तौबा होगतलमे अदुसु हंदरे सो अदुगी केनोसे इना खनबदा प्रोग्राम सिंग ओरक्तरबनिना अदुगी डिमांड तो लेरक्तबिना आर्टिस्ट सिंग थोकलक्तरा खोइगी ओइबा लोकल मितै मैम टैलेंटेड ओइबा आर्टिस्ट सिंग लै सो अदुगी केनोसे प्रोग्राम सिंग सैना यामना चमना इचम चमना शक पिकना खोइगी जुम मनुंगी का अमदा मांगोन मतोंदा सुमांगदा जुमधक्ता तौबा जाबा अदुगी केनोसे कॉन्सेप्ट से वाखन से अदुगी केनो महिक संदो क्या है जुमजा सेशन से हौगतपनी अदु खोइ सीजन अनि तौरी हुजिस लोइद्रि हंदक सीजन की एपिसोड खरगा तौकिनी अदुगी नाकंदगी अशी प्लान हाइबदा अदुनी हाइदि नहारोन सिंग अदु खोइ पुनबा हाइदि मसा मसा अखोइ से करिगुम्बा बैंड गुम्बा नते ऑर्गेनाइजेशन गुम्बा नते इट्स जस्ट अ प्लेटफॉर्म असिगा नहा ओइबा परफॉर्मर मैम परफॉर्म तौबा ngamgani करिगुम्बना कनागुम्बना होस्ट तौनिंगदि अखोइ जुमदसु तौरा नोइ प्रोग्राम दो अदुसु तौबा जाय जस्ट अखोइगी केनो से इचम चमना सुमाइना इसेगी थौरम सिनबा जाय असिगी वाखननि पुथोकपसे अदुगा लोइनाना अखोइगी ओइबा नहारोन आर्टिस्ट सिंगसु थोकलकपा अमसुंग मसाना इबा इसै अदुगी मथौ ताई अदु मथौ ताई हाइना नते अदुगी कई हाइगनी ट्रेंड हाइगदरा असी जामना नुंगाइजबा पोतनि खोइ तौसी अदुमाइना हौबनि म्यामदा दुनि Okay, that's good. Aduni ngasagi matang sida comment ati khara sulai koi chumna kana orup khatri mayum isi tamode yang pali. There's a lot of comments. So maru na thagalakpa dedi mayam jum papakpa adugi kana su khara sulai ba. So asigi trend ama putholakpa yamna pei aduga loina na ngasagi gi question sing su yaw re aduga yang kong ka nauna kana na ba haita isei अमा पुथोकपा नत्रगना आर्ट नत्रगना कोई कई हाता क्रिएटिव नत्रगना हा शिल्प कला इन हारगे बंगादा यामना समना शिल्प कला बा मिते रोन सुखल नै असिदा चंगजन बतारगदि इमुंग मनुंगी फिबम तसिंग हारगदि बांग्लादेश की दसुनी ओवरऑल वर्ल्ड तसुनी इमुंग मनुंगी फिबम सिसु खरा फबमा इट्स काइंड ऑफ मिडिल क्लास यामना सु अपर क्लास ओइकिदबा याम अदुगी केनो सु खरा चंब्रा हानि सु मयामना खनै बट असिदे सिदा अकोइ सु एग्जांपल ओने यामना नंगबा इमु यामना केनो के हाता केनो दि नतबा यामना चाबा थकबा यामना वात तब पाद इमु नत्रसु खरा नंग इमु देसु थोलपा पिते मनु देसु इम्फाल दगिसु बांग्लादेश देसु केसु मयाम ले सो असिगुम्बा केनो सि अकोइगी केनो द अपन बोइना लेब्रा हाइना खनब्रा बांग्लादेश की मणिपुरी सिंगी मनुंदा अकोइदी मरुइना कोइ अयाम मिते सिंग किदि यामना highly educated natragana highly middle income hong natia natro ayam badidi jum lower middle income natragana adugi keno de thak lei biduna su oiribra so asigi economy situation ma kai hata status natrag situation siga akoigi keno siga art and literature na silpa kala de sanga pasiga kari mari leinage natrag kamaina nam khai baja natrag asigi matang kari khalli shukara luna thoy du chwe kana tawri aina khanbada अशी से चुम्मी चौबा इन्फ्लुएंस अमदि लई फैमिली की ओइबा अदुनदि अदुगी स्पेस तो फंगदरे अदुगी सपोर्ट तो फंगदरगा बुदि चौबा अपनबा मा ओयाने खल्ली स्टिल देयर इज अ वे माने ऑलवेज अदुगा आई इशाना पामजरु बथोदी अशी नॉट नेसेसरली ओनली फैमिली खक्तगी तो ओगदबा नते आइना गाउजरुगदबा से आई म्यूजिक तो निंगबो ओइबा जाय आर्ट तो निंगबो ओइबा जाय थिएटर तो निंगबो ओइबा जाय फिल्म चानिंगबो ओइबा जाय एनी काइंड ऑफ any creative art form ashigi mahik ashigi laina da na ba she ashi she
ꯆꯨꯝ ꯃꯅꯨꯡꯗꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗꯒꯤ ꯄꯦꯔꯦꯟट्ꯁꯀꯤ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯅꯠꯇ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯑꯩꯈꯣꯏ ꯁꯣꯁꯤꯌꯦलाꯏꯖꯦꯁꯟ ꯍꯥꯏꯔꯤꯁꯦ ꯑꯗꯨꯗꯤ ꯁ꯭ꯀꯨꯜꯗ ꯑꯣꯏꯕ ꯌꯥꯏ ꯐ꯭ꯔꯦꯟ ꯁꯔꯀꯜ ꯇꯤꯟꯅꯔꯨꯕꯗꯤ ꯑꯣꯏꯔꯨꯕ ꯌꯥꯏ ꯑꯦꯅꯤ ꯏꯚꯦꯟट ꯍꯧꯖꯤꯛꯇꯤ ꯐꯦꯁꯕꯨꯛ ꯏꯟꯇꯔꯅꯦꯠ ꯁꯣꯁꯤꯌꯦꯜ ꯃꯤडियाꯒꯤ ꯁꯣ ꯑꯁꯤꯒꯤ एक्सपोजिशन असिगी आइडियाज म्याम लाक्पा अइना अदुगी महिक्ता क्रांतो ओइबा बांग्लाना हाइरगना असिगी अदि इमुंग मनुंगदता लिमिटेड ओइदेना खल्ली सो करिगुंबा तना मना अदुमाइना इन्फेक्टेड ओइरदि नाबसिना लाइनासिना नारगबुदि अदुगी अपनबदो फैमिली की ओइबा सपोर्ट फंगदबा करिगुंबा फाइनेंशियल केनो फंगदबा अदुसिंग लोइना थुगाइबा जाने ना खल्ली हाइदि इसागी ओइबा ड्रीम दो पैशन दो अदु चप चाबी मोंग एक्टिवेटेड ओइगरदि फजना अनाबसिगा नागरबुदि करिगुंबा अपन बना थिंग बंगम गनि आइना आई खंदे असी हाइनिंगे It means mane isagi apamba amadi keno leiraga de dugi kai hade pana apan ba leiraga su economic condition bo hara tra imonu yani de base leiraga su aduna to dokwa ba leiti sina ba tawise that's right adu ora su chawakna Bangladesh ki su overall yeng boda koi TV da na tra media da ayam ba la nani sitting sagi in harido masagi imong manungi influence yam na leiba start that's is talking about the koi TV da kumba theater da bu yaw bo su oro kena su ayam bana sagi kena dagi koi class ama le ko middle class na jagana upper middle class da yam tholok pa adu bagi my family background nei ba adu su len but at the same time there is certain mi oi khala na jagana adu kumba kena khara su lei ya lei badi je mane masagi kena dagi khona ba na jagana masada pirak pa talent gi putoro ko kena khara lei so after all kai hata ya sigi si ani mak su chang ni haina lawgadi haina khalya anyway akhoi matam su yam sang pung ani gi mung lo sang ya na khan bani su pung ani su yaw tore to the last kai no na is coming by tar ngasai gi 80s ki 90s ki adu go kai no su lei de mami su khara ta re na ta kai no su oi de adu go lo na isegi lyrics sing siga su khalitang akhoi gi meti gi Bangladesh la lei ba yamna kai hatare kai thara pa phibam adugi khara khara mami ta ba phangi aduga loina na ka yung hom ba ai hai se migration ni keno se koi da yamna chi theng mudi lei ko koi gi literature da shu manipur gi literature da na harol gi koi gi kapna ba gi na ta kan iran gi keno yamna le aduga na Bangladesh ki da na bu koi Bangladesh ki keno chi gi naksan na ba gi ama lei re aduga Bangla gi keno ga mari lei na ba morom da koi yung hom ba kai migration gi gi they had an internal conflict adu gumba ken tu lei du chingthei gi da su asi gumba sikar ta ba mami si khar lei gum tawi ta shekna si kari hanin lei bra na takana kamba ken lei influence I je very consciously adugum bi theme oina khanna iba budi jaude but ai shei che mum ai sheideng shu haibaduni more personal feeling oina lakhi ba che one image one moment adugi do phongdo ke na to bani aduga associated oina shamnana mari shamnana mathang ate ate thoklak pasu jai adu do aina very consciously design to babudi natte sheideng she so mathang ai khoi last ta shakka da bai shei sigadi adugi matang amadi jawre adu idum hai ge mayam da akoi gi keno she ashi she very idum kind of naturally dum lak pani ana khoi khun hong na rak bagi keno she select da shu for example lama bazar khun gi nakan nama dum mangare di lam jonona te no chakhiba adugumbi matang khara lei aduna tabada shu khun romda adi bishkau dai pabungi pokpham bishkau she si ai jamna aigi isai teireng sing da image oina setting oina hanna lai so asiga matang mem da share to jage chirom leikai aina leikai ama adum pingai de pabung de wari oina tarakhi adu aidi kai dongai de urakte adu do manghiba aidi mutkhiba leikai amani so asi se ina dum pabung de maming to oina takhiba se aigi seireng ama da dum ai imagine to sanna dum urakhi and recently ai adumaina leikai leiramba lei hujik lei taba adu shumba leikai sing hijan ba moigi oiba wari sing through oral history ahan sing hingna leiba ahan sing dagi wari oina taraga kamai kari torame adugum bigi project ma shulei asi film gi form da show rakpa jai music ki form da show ba jai I don't know so aduma lei so adugi wakhan sing do engon da lei hoy kana haida chummi adum naturally maybe reflect dum taram gani but very consciously asi theme da edi for eduki haiba project shima dik kan consciously ai tawningi asi tijan mo oina other than that agi isai or sharing da lakpa sing si di dum magi mathang shamnana dum thoklak pani aina ai chaningi
Okay, thank you. Thakachari, amuk mayamsu yam sang matamji yam kanto live the yen river kana ko bisu lady. So that's a great opportunity for us. I am tasing hai that we had yam chap chini ngai or ba di pang desi when hai di na haro gi manung da top tin when na pa hai ta de. Ko matamsu lo sale last ko isi quite aloi ba hai ta de sina aloi ba isi we doing this is the last song ko sigi live kind of telecast hai kata podcast asigi matungda koi just lotion boy na wahay matang thammo and then before the song isi matang da nang kharabu di hai ate su kari mining balai da gadi isi matang da if you want to say something more to pan bilamo. So now we are going to the last song aroi ba isi amatasi. Okay, so last issue she ming pukhi chogi nga kauri si she ai wari kitang haijage kai ki pabungi pokpham biskau haiba khunggang che asiga khoi pi ngai dadi adum final year school gi oiba exam loiraga chatlammi natraga eid ki oiba chuti da puja gi oiba chuti da chatlammi. So asigi different machaksing elements meam chumang da kabok leina hauba tushibong techu pambi kamini pambi dedi pukhi chau ashigumbi imaging shegi shei meam da dum la iaiba the ashi particular ishe she akhoi gi adugi jumham dugi biskau jumham gi pukhi chau pukhi macha ma lei ada bat pukhi jum du hai pukhi duga adugi wari amani haidi pingai da dum chatlaga nga pha ba jawrami iru thomi but idang chawraga akhoi gi sagai gi oiba kana gumba hanama gi pu ma gi shorat ki oiba chatpada aduga wari ama aduga dei chawre aduga akiba wari khara tarakhi haidi adu pukhi do mamangai de ke shuto daba but adu matam do tamna bagi wari oina nga achouba haidi aduk chawba nga di oiga daba nattaba but very big being haidi existence kari gumba ma adu iroi bagi ma khonjam tayana nungthang nongjai she so aduma ai jamna kirakhi adu keno do aduga adugi image she adugi ma keno she haidi tamna bagi keno she aina wari oina dum samjallaga ina imagine tawsallaga kana gumba lover ama nungsijaba amana magi nungsijabi pamjabi pamubi amabu ngaijabagi eternal wait adugi ishe ama oina love song ama oina dum ithokchagi bani aduni tamnabagi ishe ni hainingi and asi se nungjai ayuk oiramdai nongalamdai gi pung mari tabadagi 4 am to 5 am asi pung amagi wari oina ishe se dumaina kangi bani ina ukhichogi nga. Thank you, Chinke. Dudi mayam tabira si koi na si wari sanjay si Hanuba from Sylhet, Bangladesh. Adu hujik aroi bi si yo dengan sigi pukichogi nga tabira si mayam.
nai tom hore doina khun hom khibadai pukhi panda phanek udre pukhi chaudai thanta nai tom hore ngau chat nana ahing nong chai pukhi mayai da koi chen koi pai ngau chat nana ahing nong chai pukhi mayai da koi chen koi pai lei guna lei nang na jen ho nei dei dubada andak manak she pukhi chou she tamne hai noi na ngang nei ei di pukhi da I roi na le nang ho ngai na jen ho nei dei Thank you. Shinkai is a nice presentation. So ngasi si pung ani fa akhe so asi das mulo shan lasing ngasi gi aduga apai chahi lo shalak pagi ing sa hajar ni mayam gi baba nijeri amasung ano ba chahi sina andaki chahi sigi 2020 gi pandemic marak sida mayam gi awana nang iba amadi kana gum gi leki da ba su yauna re mayam gi awa sa ko su sajuk ya jadi aduga lona na ngasi gi live stream amadi ngasi gi interview kano sida support people ko mayam busu aina hanna thagachari akoi gi team premier gi team technical team and all the contributors and editors and punama busu hanna thagachari na last one chinkai dagi su wahai thadang thamjaraka ngasi gi live gi program asi asmu senjarani thank you chinkai again mayam ngasi live jeng biri ba mayam puno pu thagachari hujik real time da jeng ba and mathang da si offline do na si jeng akada ba mayam busu thagachari adagi di comment to birak pa mayam puno makpu ai ming oina pan bangam jadare mayam puno ku thanks comment to birak pa gi tamakta I very inspired ojai aduga loina na ngasi manipuri mirror bu amuk han ai thagachari manipuri mirror ga lei shamnaba team gi mayam puno makpu technical support piba puno makpu thagachari kaka promote pusu amuk han thagachari sini aduga ai gi music ki oiba project mayam chu leiri mathang tawjarakani sini mayam support to view ai gi hanuba haina Facebook page ama chu leijai aduga shu mayam like tawna adum update ki tamakta ngai view thank you very much and happy new year. Okay, thank you all in advance. I wish you a happy new year and stay with us with Manipuri Meter. Mayam chang view, mayam yang view, amasung pa view. Ako koy koy na feedback and comments. Amasung ako gi blog, ako gi kano gi lamay apa gi lamay amasung lejay. Adu so mayam kano comment video. Amasung adongi wakanda kari pauba ako gi kaya ta asol ba kano lay daga si sum habi tak video amasung sum tok gani si hajar ka mayam dagi biday lawjay. Thank you all. Okay, thank you. Thank you.